Jiribam Da Leire Leingak Department Mangagi Onthokpa Pheebam haibadu oire Fishery Department gi Fishery Department ti Shangon Olhoure haina Coordinating Committee on Manipur Integrity Cocomi na nungnangba phongdorakli Cocomi na luchingba mahairoi lup amasung meira paibi singi luchingba sing yawba team amana ngase district asi da leiriba Manipur Leingak Department singi Pheebam hakthing na yengsin khongchen atuga mari lenena Cocomi gi Assistant Coordinator Joy Chandra Konthojam na phongdokibada District asita leiriba Agriculture, PHE, Fishery, Veterinary and Animal Husbandry, PWD amadi Education hairiba Department manga asigi manungda Education Department natana ataidi paralyzed ore District Administration mathau ningthina tawhandrabadi District asi kaidaunungda chakhatpa ngamloi Jiribam ki Fishery Office ki Pheebam ase Shangon gum leiriba si laibak thibani Jiribam Da Leire Office ayamba Pheebam chadaba amadi quarter matik chana leitaba sida posting lakpo official singna matau karamna leiningadoribano Masi pumnamak Leingak na yengsingadabani District asida leiriba officer singna Imphal West District headquarter da phamlaga thabak tawgani khaliba si Leingak ki asonbani Maramaduna office ta leitaba thabak ka daba employees sing kudak ta Leingak na suspend tawbuna traga dismiss tawgadabani maduna trabadi leibak miyam gi ihawla kani Leingak ki employee amada phangpham thokpa sing phanghanduna district asigi administration mathau ningthina tawhallabadi chakhatpagi lamjel da khongjel yangna chenba ngamgani Leingak amasung miyam khuthamnaduna sengna thabak tawba mathau tai haiki Makogi government na order singje makoi government ki order du in deba mafam se thabak tawgeba makoi Imphal West thabak tawgera natraga is tawgera mayum da tumma leiraga leiba ki paisa myam se makoi na tolo free da char leo thabak phangdaba singje tawjejani makoi na thabak tawbu pamdragadi makoi resign tawbiro makoi potharaga leibiro business tawgera natraga karino tawningbodo moigi company tawgera tawbiyoba thabak tawningbising da tawhanjeba makoi na chariba tolopse miyang gi phanneba miyang degi karakpa income duna makoi bu salary pibani miyang gi oiba paisa do lana season na thopse sarkar na yengjingedamni haibani athu matamda akoi gi Jiribam gi district headquarters se mapung phabai headquarters mo hello natragadi civil society organization mahigi organization ima singge organization ne yengjillagani haiba mafum aduni hauji leiriba term and the conditions singse masi athu matamda sarkar na yengjingidrabadi akoi athu matamda action lokat kini haibdo ngasi gi miyang